Hi ꯃꯌꯥꯝ, ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ, ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯏꯅꯝꯃꯗꯣ ꯈꯨꯟꯗ ꯃꯇꯝ ꯈꯔ ꯐꯤ ꯁꯥꯕꯒꯤ ꯂꯩꯈ꯭ꯔꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯔꯦꯟꯗ ꯑꯉꯥꯡ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤꯅ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯀꯜꯂꯤꯕꯁꯦ ꯑꯩ ꯐꯤ ꯁꯨꯒꯦꯅ ꯇꯧꯕꯅꯦꯕꯀꯣ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤꯒ ꯐꯤ ꯈꯔ ꯁꯨꯗꯣꯛꯀꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤ ꯁꯨꯕ ꯍꯧꯔꯒꯦꯀꯣ꯫ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯊꯤꯟꯗ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ, ꯐꯤ ꯈꯔꯁꯨ ꯇꯧꯔ ꯂꯩ꯫ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯟꯁꯨ ꯇꯤꯟꯅ ꯁꯥꯕꯅꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯏꯌꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯈꯔ ꯍꯩꯖꯗꯦ, ꯑꯗꯨ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ꯫ ꯑꯗꯨ ꯃꯌꯥꯝ ꯐꯤ ꯁꯨꯕꯁꯨ ꯂꯣꯏꯁꯤꯜꯂꯦꯕꯀꯣ꯫ ꯑꯩ ꯐꯤ ꯐꯧꯕꯗꯤ ꯑꯩ ꯎꯠꯆꯗ꯭ꯔꯦ, ꯀꯦꯃꯦꯔꯥ ꯄꯥꯏꯕꯤꯒꯗꯕꯁꯨ ꯃꯤ ꯂꯩꯇꯦꯕꯀꯣ, ꯑꯩ ꯏꯇꯣꯝꯇ ꯅꯝꯖꯕꯅꯦꯕ꯫ ꯑꯗꯨ ꯃꯌꯥꯝ ꯐꯤ ꯁꯨꯕ ꯂꯣꯏꯔꯒ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯩ ꯆꯥ ꯑꯃꯨꯛ ꯐꯨꯠꯂꯦꯕꯀꯣ꯫ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ, ꯆꯥ ꯂꯣꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯥꯟꯅꯔ ꯂꯩꯔꯦꯕꯀꯣ ꯑꯩꯁꯦ꯫ ꯅꯣꯛꯅꯤꯡꯕꯅꯦ ꯑꯦꯛꯇꯤꯡꯁꯦ꯫ ꯑꯗꯨ ꯃꯌꯥꯝ ꯆꯥꯁꯨ ꯂꯣꯏꯔꯦ, ꯏꯆꯟꯅꯨꯄꯤꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ, ꯃꯌꯥꯝ ꯆꯥꯁꯨ ꯌꯥꯝ ꯍꯥꯎꯅ ꯊꯛꯑꯦ, ꯆꯝꯄ꯭ꯔꯥꯒ ꯍꯥꯞꯇꯅꯀꯣ, ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯇꯧꯔꯒ ꯌꯥꯝ ꯍꯥꯎꯅ ꯊꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯔꯦꯟꯗ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯌꯥꯝ ꯂꯥꯡꯉꯦ, ꯑꯗꯨꯒꯤ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯣꯏꯅ ꯍꯥꯞꯆꯕꯅꯦ ꯃꯌꯥꯝ꯫ ꯃꯌꯥꯝ ꯆꯥꯁꯨ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯃꯌꯥꯝ ꯏꯚꯤꯅꯤꯡꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯅꯦ, ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯉꯁꯤꯗꯤ꯫ ꯑꯩ ꯅꯨꯄꯥꯒ ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦꯕꯀꯣ꯫ ꯑꯂꯨꯗꯤ ꯈꯨꯌꯥꯝꯁꯤꯗꯤ ꯂꯩꯇ꯭ꯔꯦ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯋꯥꯃꯟꯕꯒꯤ ꯄꯣꯊꯥꯔ ꯂꯩꯔꯦ꯫ ꯍꯤꯟꯖꯥꯡ ꯃꯍꯤꯁꯨ ꯄꯠꯇ꯭ꯔꯛ ꯄꯠꯇ꯭ꯔꯛ ꯍꯥꯏꯅ ꯁꯧꯔ ꯂꯩꯔꯦꯕꯀꯣ꯫ ꯑꯗꯨ ꯑꯩ ꯍꯤꯟꯖꯥꯡ ꯍꯥꯞꯄꯒꯦ꯫ ꯃꯌꯥꯝ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ꯫ ꯑꯩ ꯅꯨꯄꯥꯁꯨ ꯂꯣꯏ ꯆꯥꯏ, ꯏꯆꯟꯅꯨꯄꯤꯁꯨ ꯂꯣꯏ ꯆꯥꯏꯌꯦꯕ, ꯑꯗꯨꯅ ꯃꯣꯔꯣꯛꯀ ꯑꯂꯨꯒ ꯑꯣꯏꯅ ꯏꯔꯣꯜꯂꯦꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ꯫ ꯑꯗꯨꯝ ꯍꯥꯎꯕꯅꯦ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯐꯤ ꯁꯥꯏꯌꯦꯕꯀꯣ꯫ ꯑꯗꯨ ꯃꯌꯥꯝꯅ ꯐꯅꯦꯛꯀꯨꯝꯕ ꯑꯣꯔꯗꯔ ꯇꯧꯅꯤꯡꯉꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯝ ꯃꯩꯇꯩ ꯐꯅꯦꯛ, ꯃꯔꯤꯡ ꯐꯅꯦꯛ ꯂꯣꯏ ꯁꯥꯕ ꯍꯩꯀꯣ ꯃꯌꯥꯝ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯔꯣꯟꯕꯁꯦ ꯃꯨꯜꯂꯦꯕꯀꯣ, ꯃꯍꯤꯁꯨ ꯈꯤꯇꯪ ꯀꯪꯉ ꯂꯩꯔꯝꯃꯦ꯫ ꯑꯗꯨ ꯃꯌꯥꯝ ꯑꯃꯨꯛ ꯏꯔꯣꯟꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ꯫ ꯃꯌꯥꯝ ꯏꯔꯣꯜꯂꯁꯦꯕꯀꯣ, ꯃꯣꯔꯣꯛ ꯍꯥꯟꯅ ꯃꯦꯠꯂꯁꯦ, ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯃꯦꯠꯂꯁꯦ꯫ ꯃꯌꯥꯝ ꯃꯣꯔꯣꯛ ꯇꯣꯏꯔꯦꯕꯀꯣ, ꯑꯗꯨ ꯍꯧꯖꯤꯛ ꯑꯂꯨ ꯍꯥꯞꯄꯁꯦ꯫ ꯑꯂꯨꯁꯨ ꯇꯣꯏꯔꯛꯑꯕꯅꯤꯅ ꯏꯔꯣꯟꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯑꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯤꯔꯁꯦ ꯃꯌꯥꯝ꯫ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯔꯅꯦꯕꯀꯣ꯫ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯦꯕꯀꯣ, ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯏꯀꯥꯏꯔꯤꯅꯦꯕꯀꯣ꯫ ꯑꯗꯨ ꯃꯌꯥꯝ ꯏꯔꯣꯟꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ꯫ ꯑꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯇꯥꯔꯦ, ꯅꯨꯄꯥꯁꯨ ꯃꯊꯟꯇꯅꯦꯕ꯫ ꯆꯥꯛ ꯇꯣꯉꯥꯟꯅ ꯆꯥꯔꯦ꯫ ꯑꯩꯅ ꯌꯥꯝꯅ ꯄꯋꯥꯔ ꯄꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯃꯃꯥ ꯏꯆꯥ ꯃꯌꯥꯝ ꯏꯆꯥꯁꯤꯗꯤ ꯆꯍꯤ 12 ꯆꯪꯉꯛꯑꯦ, ꯑꯩꯈꯣꯏꯗꯤ ꯆꯍꯤ 2ꯁꯨ ꯐꯥꯗ꯭ꯔꯤ ꯌꯨꯝ ꯄꯥꯟꯕ ꯃꯌꯥꯝ꯫ ꯇꯣꯉꯥꯟ ꯆꯥꯔꯦ꯫ ꯉꯛꯂꯝꯒꯅꯦꯕꯀꯣ, ꯌꯥꯝꯅꯗꯤ ꯉꯛꯂꯝꯒꯅꯦꯕ ꯑꯩ ꯇꯣꯉꯥꯟ ꯆꯥꯏ ꯍꯥꯏꯕꯗꯣ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯕꯅꯦ ꯃꯌꯥꯝ, ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯕꯅꯦ꯫ ꯇꯣꯉꯥꯟꯅ ꯏꯟꯖꯥꯡ ꯂꯩꯇꯕꯒꯤ ꯐꯃꯨꯡꯗ ꯁꯨꯝ ꯊꯥꯔꯦ ꯇꯨꯝꯃꯤ꯫
ꯁꯦꯟꯇꯦꯛꯁ ꯑꯃꯗꯤ ꯅꯝꯗꯅ ꯂꯧꯔꯦ ꯑꯗꯣ ꯁꯦꯟꯇꯦꯛꯁꯁꯤꯗꯤ ꯅꯝꯗꯅ ꯂꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯇꯦꯕ ꯔꯦꯟꯗ ꯇꯧꯔ ꯂꯩꯔꯤꯅꯦꯕ 이문가 카나라 토끼ꯕꯅꯦꯕ 거야 그이들이 거 있는 보고 애가 섬 와이나기가 아버지 그냥 짜게 ꯅꯠꯇ꯭ꯔꯣ ꯏꯆꯥꯅꯨꯄꯤ 아이기 짝짜 토끼 yan to nasa ayo ikubong na pura pa nila ako mamo nupi kita mag-ina ay kay kitip Lady Bokone Yam the big what can the saddle ay chaba hawr kita me asin ba nila pali kan na nila Asin Kaysa piro aeigi hay chaba मैं भूल कर